ꯃꯇꯝ ꯑꯃꯗ ꯆꯅꯨ ꯀꯧꯕꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡꯅ ꯑꯩꯕꯦꯝ ꯑꯗꯨꯒ ꯑꯄꯣꯛꯄꯅ ꯁꯥꯃꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯋꯥꯠ ꯑꯄꯥꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯅꯨꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯌꯥꯜꯂꯒ, "ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ." ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯃꯨ ꯃꯃꯣꯟ ꯅꯣꯛꯂꯒ, "ꯑꯦ, ꯃꯈꯨꯠ ꯃꯆꯥ ꯑꯁꯤꯗ ꯄꯣꯂꯥꯡꯒ ꯌꯥꯜꯂꯗꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯤꯅꯣꯅꯦ ꯅꯪꯕꯣ?" "ꯄꯥꯕꯨꯡ, ꯋꯥꯍꯪꯒ ꯑꯝꯇ ꯍꯪꯕꯤꯔꯛꯑꯅꯨ. ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯝ ꯏꯇꯣꯝꯗ ꯂꯩꯍꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ." "ꯑꯦ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯑꯩꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯗꯤ ꯎꯃꯪꯗꯅꯤ. ꯎꯃꯪꯗ ꯆꯠꯂꯒ ꯎ ꯌꯥꯜꯂꯒꯅꯦ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯏꯄꯥꯅ ꯅꯪꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏꯗꯣ. ꯅꯣꯡꯃ ꯅꯍꯥꯛꯀꯤ ꯅꯃꯥꯅ ꯀꯩꯊꯦꯜ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯄꯨꯟꯅ ꯆꯠꯁꯤꯗꯣ." "ꯌꯥꯔꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ." ꯑꯁꯨꯝꯅ ꯆꯅꯨꯒꯤ ꯅꯤꯡꯉꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯆꯅꯨꯗꯨ ꯃꯄꯥꯕꯨꯡ ꯁꯥꯃꯨꯒ ꯄꯨꯟꯅ ꯎꯃꯪ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯌꯧꯔꯕꯗ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯔꯝꯃꯤ꯫ ꯁꯥꯃꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ, "ꯅꯍꯥꯛꯇꯤ ꯊꯣꯏꯅꯕꯨ ꯋꯥꯕꯒꯤ ꯃꯇꯧ ꯎꯗꯦ. ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯅꯦ?" ꯆꯅꯨ ꯑꯀꯣꯏꯕꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯖꯔꯒ ꯍꯔꯥꯎꯅ, "ꯄꯥꯕꯨꯡ, ꯑꯩꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯑꯁꯤ ꯎꯕꯗ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯌꯥꯝ ꯐꯖꯩꯌꯦ ꯄꯥꯕꯨꯡ. ꯑꯩꯗꯤ ꯃꯁꯤꯗ ꯌꯨꯝꯕꯨ ꯁꯥꯗꯨꯅ ꯂꯩꯅꯤꯡꯉꯦ." "ꯀꯣꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ." ꯆꯅꯨ ꯃꯄꯥꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, "ꯑꯁꯦꯡꯀꯤꯔꯣ ꯄꯥꯕꯨꯡ?" "ꯁꯥꯗꯣꯏꯅꯤ. ꯑꯗꯣ ꯑꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯎ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯌꯥꯜꯂꯨꯈꯤꯒꯦ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯎ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯕ ꯐꯖꯕ ꯂꯩ ꯀꯌꯥ ꯑꯃ ꯍꯦꯛꯂꯒ ꯃꯍꯥꯛꯀꯤ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯉꯛꯅ, "ꯑꯦ, ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯎꯃꯪ ꯑꯁꯤꯗꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯣꯡꯕ ꯃꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯉꯛꯅ, "ꯀꯔꯤꯅꯣꯅꯦ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ, ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯗꯦꯅ?" ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯕ ꯎ ꯃꯆꯥ ꯑꯃꯗꯒꯤꯅꯤ ꯍꯥꯏꯕ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯅꯨꯗꯨ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨ ꯈꯨꯜꯂꯒ ꯎ ꯃꯆꯥ ꯑꯗꯨꯗ ꯃꯅꯥꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ "ꯎ ꯃꯅꯨꯡ ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯃꯤꯑꯣꯏꯕ ꯆꯪꯗꯨꯅ ꯇꯨꯝꯂꯤꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦꯗ." ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯕ ꯆꯅꯨꯒꯨꯝꯂꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯁꯥꯎꯅ ꯃꯤꯔꯣꯜꯗ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯑꯩꯍꯥꯛꯅ ꯑꯁꯨꯛ ꯃꯪꯂꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯕ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯅꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯆꯅꯨꯅ ꯌꯥꯝꯅ ꯀꯤꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ, "ꯕꯦꯃꯥ, ꯀꯔꯤ ꯇꯧꯔꯦ?" ꯆꯅꯨ ꯃꯄꯥꯕꯨꯡꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯗꯨꯅ, "ꯄꯥꯕꯨꯡ, ꯎ ꯃꯆꯥ ꯑꯃ ꯋꯥ ꯉꯥꯡꯉꯛꯏꯕ, ꯃꯗꯨꯗꯒꯤ ꯑꯩ ꯀꯤꯗꯅ ꯆꯦꯜꯂꯛꯏꯅꯦ." ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨꯅ ꯆꯅꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, "ꯑꯗꯨꯅꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯎꯃꯪ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯅ. ꯅꯪꯅ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯑꯇꯣꯞꯄ ꯎ ꯀꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏꯅ ꯅꯪꯕꯨ ꯀꯤꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯝꯅ ꯎꯅꯕꯨ ꯋꯥ ꯉꯥꯡꯒꯗꯧꯔꯤꯕꯅꯣ? ꯁꯦ ꯇꯣꯛꯑꯣ. ꯏꯄꯥ ꯂꯩꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ?" "ꯄꯥꯕꯨꯡ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯩ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ." ꯁꯥꯃꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯆꯠꯂꯁꯤ. ꯑꯩꯅꯦ ꯎ ꯑꯀꯛꯄꯁꯦ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨꯈꯤꯒꯦꯀꯣ. ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯅ ꯆꯅꯨꯕꯨ ꯎꯕꯗ, "ꯑꯩꯅꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤ. ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡ ꯑꯁꯤ ꯄꯨꯕꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯕ ꯌꯥꯗꯕ꯭ꯔꯣ? ꯁꯣꯝꯗ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ." "ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ?" ꯆꯅꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯒ, "ꯇꯨ ꯏꯃꯥ, ꯁꯦ ꯑꯩꯅ ꯍꯦꯛꯂꯛꯏꯅꯦ, ꯐꯖꯗ꯭ꯔꯥ? ꯑꯦ, ꯏꯆꯥꯗꯤ ꯂꯩ ꯍꯦꯛꯄꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ. ꯂꯩꯒꯁꯦ ꯃꯆꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ. ꯌꯣꯜꯂꯗꯤ ꯁꯦꯜꯕꯨ ꯌꯥꯝꯅ ꯁꯤꯠꯀꯅꯤꯅꯦ. ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡꯗ ꯑꯩꯅ
ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤꯅꯦ ꯄꯨꯕꯤꯕꯅꯤ꯫ ꯄꯥꯕꯨꯡꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯒꯅꯨ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯄꯤꯛꯈ꯭ꯔꯕ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯦ ꯏꯃꯥꯕꯨ ꯀꯔꯝꯅ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ? ꯆꯩꯕ ꯅꯠꯇꯤꯌꯦ, ꯍꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯕ꯫ ꯍꯣ ꯆꯥꯔꯗꯣꯏꯅꯤ꯫ ꯅꯪ ꯄꯥꯕꯨꯡ ꯏꯔꯨꯖꯕ ꯂꯣꯏꯈꯤꯁꯅꯨ, ꯃꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯅꯨꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯂꯩꯁꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯥꯏꯐꯗꯤꯕꯤ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯤ, ꯂꯥꯛꯑꯣ, ꯑꯩ ꯏꯇꯣꯝꯇ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯃꯤꯅꯦ꯫ ꯉꯁꯥꯏꯁꯨ ꯂꯥꯛꯑꯝꯕꯅꯦ, ꯅꯪꯗꯤ ꯂꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯉꯁꯤ ꯎꯃꯪꯗ ꯑꯣꯏꯅ ꯆꯠꯂꯨꯔꯦ꯫ ꯑꯌꯥ, ꯏꯇꯥ, ꯎꯃꯪꯗꯣ ꯐꯖꯕ꯭ꯔꯥ? ꯃꯤꯅ ꯍꯥꯏꯅꯕꯗ ꯎꯃꯪꯗꯅꯦ ꯌꯥꯝꯅ ꯐꯖꯔꯕ ꯂꯩ ꯃꯌꯥꯝ ꯑꯃ ꯍꯧꯋꯦ ꯍꯥꯏ, ꯅꯪ ꯎꯔꯛꯄ꯭ꯔꯥ? ꯎꯔꯦ ꯏꯇꯥ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯎꯃꯪꯗ ꯆꯠꯇꯨꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯨꯁꯦ꯫ ꯌꯥꯏꯌꯦ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯂꯥꯏꯐꯗꯤꯕꯤ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯏꯕꯦꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯄꯗ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕꯗ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯦꯗ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯑꯩꯅꯦ ꯃꯅꯤꯡꯒꯤ ꯏꯅꯦ ꯇꯥꯊꯣꯠꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯏꯕꯦꯝꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯇꯥꯊꯣꯠꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯥꯅꯨꯄꯤ, ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯈꯣꯕ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯧꯕꯅꯣ? ꯏꯆꯥꯅꯨꯄꯤ, ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯔꯗꯤ ꯅꯍꯥꯛꯀꯤ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛꯀ ꯌꯥꯎꯔꯛꯄ꯭ꯔꯣ? ꯈꯖꯤꯛꯇ ꯄꯤꯅꯕꯤꯌꯨꯕ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛꯇꯤ ꯏꯅꯦꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯆꯕꯅꯤ꯫ ꯏꯈꯨꯠꯇ ꯆꯥꯅ ꯊꯛꯅꯅꯕ ꯀꯔꯤꯁꯨ ꯄꯥꯏꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯁꯦ, ꯃꯗꯨꯗ ꯏꯃꯥꯒꯤ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯖꯒꯦ꯫ ꯀꯌꯥꯝ ꯂꯥꯞꯄ ꯌꯨꯝꯅꯣꯅꯦ? ꯑꯩꯗꯤ ꯏꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄꯕꯨ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯣꯗꯨꯅ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯄꯨꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯄꯣꯔꯗꯨꯅ ꯃꯅꯦ ꯇꯥꯊꯣꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯅꯦꯗꯁꯨ ꯂꯤꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ, ꯏꯆꯥꯅꯨꯄꯤ ꯑꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯦꯜꯂꯦ꯫ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯦ ꯄꯨꯡꯐ ꯍꯦꯛ ꯐꯍꯟꯕꯤꯔꯦ꯫ ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ, ꯑꯩꯅ ꯄꯤꯒꯅꯤ꯫ ꯇꯥꯊꯣꯠꯅ, ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯃꯤꯟꯅꯖꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯩ, ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯗꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯐꯔꯦ, ꯈꯨꯗꯤꯡꯃꯛ ꯄꯤꯔꯝꯂꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯇꯦꯡ ꯂꯧꯕ ꯄꯥꯝꯂꯕꯗꯤ ꯑꯩꯕꯨ ꯑꯕꯣꯛ ꯈꯦꯠꯅꯨ ꯍꯥꯏꯅ 3ꯂꯛ ꯀꯧꯔꯛꯎꯀꯣ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯅꯨꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯈꯦꯠꯅꯨꯅꯤ ꯍꯥꯏꯕ꯫ ꯏꯅꯦ, ꯑꯩꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯇꯥꯊꯣꯠ ꯍꯔꯥꯎꯅ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯋꯥꯕ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯆꯅꯨꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯏꯕꯦꯝ ꯃꯁꯥꯗꯨ ꯀꯨꯏꯅꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯛꯂꯝꯃꯤ, ꯐꯕꯁꯨ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨ ꯑꯃꯁꯨꯡ ꯆꯅꯨꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯖꯔꯝꯃꯤ꯫ ꯁꯥꯃꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ, ꯏꯕꯦꯝꯃ, ꯅꯪ ꯅꯃꯥꯕꯨ ꯉꯥꯏꯍꯥꯛꯇ ꯌꯦꯡꯂꯝꯃꯨꯀꯣ, ꯑꯩ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ, ꯏꯃꯥ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯐꯔꯨꯒꯕ? ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ
ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯐꯨꯕ ꯉꯝꯗꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯁꯥꯃꯨꯗꯨ ꯇꯣꯃꯥꯜꯕꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯕ, ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯣꯃꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯇꯞꯊꯧ, ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯏꯕꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ, ꯁꯥꯃꯨ, ꯃꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯇꯧꯕꯇꯕꯨ ꯍꯤꯗꯥꯛ ꯄꯥꯝꯕꯤ ꯑꯃꯗꯤ ꯆꯪꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯣ ꯈꯔ ꯐꯨꯠꯇꯨꯅ ꯊꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯇꯥꯛꯄꯤꯌꯨ ꯈꯨꯔꯥ, ꯍꯤꯗꯥꯛ ꯄꯥꯝꯕꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯍꯦꯛꯆꯔꯨꯒꯗꯕꯅꯣ? ꯁꯥꯃꯨ, ꯃꯗꯨ ꯅꯍꯥꯛꯅ ꯍꯦꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯇꯧꯒꯗꯧꯕꯅꯤ꯫ ꯅꯨꯄꯥꯅ ꯆꯠꯄ ꯊꯣꯛꯂꯕꯗꯤ ꯍꯤꯗꯥꯛ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤꯗꯣ꯫ ꯈꯨꯔꯥ, ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯃꯥꯒꯤꯗꯃꯛ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯎꯃꯪꯗ ꯆꯠꯇꯨꯅ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ, ꯑꯍꯜ ꯑꯣꯏꯔꯕ, ꯂꯥꯏꯑꯣꯏꯔꯕ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯅꯃꯥꯕꯨ ꯀꯟꯖꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯖꯗꯨꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯧ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯥ, ꯑꯩꯍꯥꯛꯇꯤ ꯎꯃꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯁꯥ ꯀꯩꯇꯅ ꯊꯟꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯩꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯩ ꯂꯥꯟꯊꯦꯡꯅꯖꯒꯦ꯫ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯒꯦ ꯄꯥꯕꯨꯡ, ꯑꯌꯥꯕꯗꯨ ꯄꯤꯅꯕꯤꯔꯣ꯫ ꯁꯥꯃꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ, ꯃꯥꯡꯒꯣꯜ ꯑꯣꯏꯔꯛꯎꯀꯣ, ꯏꯄꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯅꯨꯗꯨ ꯊꯥꯡꯁꯥꯡ ꯑꯃ ꯌꯦꯞꯂꯗꯨꯅ ꯃꯄꯥꯕꯨꯡ ꯑꯃꯁꯨꯡ ꯃꯈꯨꯔꯥꯗ ꯈꯨꯔꯨꯝꯖꯔꯒ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯅꯨꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ, ꯌꯧꯗꯤ ꯌꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯎꯖꯥꯎ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯊꯤꯔꯨꯒꯅꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯒꯗꯧꯔꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯕꯥꯟ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯡꯗ ꯆꯠꯈꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕ꯭ꯔꯥ? ꯏꯕꯨꯡ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯕꯤꯕ꯭ꯔꯥ? ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ꯫ ꯁꯈꯦꯂꯕꯤ, ꯑꯩꯒꯤ ꯃꯤꯡ ꯎꯔꯩ ꯁꯅꯥ ꯀꯧꯖꯩ꯫ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯏꯕꯨꯡ, ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯅ ꯇꯥꯛꯄꯤꯕꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯕ꯫ ꯎꯔꯩ ꯁꯅꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, ꯐꯔꯦ, ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯂꯥꯛꯑꯣ, ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯔꯒꯦ꯫ ꯆꯅꯨ ꯍꯔꯥꯎꯅ ꯎꯔꯩ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯔꯦ, ꯆꯥꯎꯔꯕ ꯃꯅꯥ ꯄꯨꯡꯅ ꯍꯧꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯅꯥ ꯄꯥꯟꯕ ꯎꯖꯥꯎ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯉꯛꯅ, ꯏꯕꯨꯡ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎꯅꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ, ꯑꯩꯍꯥꯛ ꯆꯠꯅꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯊꯧ ꯄꯥꯡꯊꯣꯛꯆꯍꯧꯔꯣ꯫ ꯆꯅꯨ ꯍꯔꯥꯎꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯆꯅꯨ ꯉꯛꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯆꯠꯂꯝꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ, ꯍꯦ ꯂꯥꯏꯑꯣꯏꯔꯕ, ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯎꯖꯥꯎ, ꯆꯥꯟꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯎꯁꯥꯁꯤꯡꯗ ꯄꯥꯜꯂꯤꯕ ꯃꯅꯥꯁꯤꯡ ꯑꯗꯣ ꯈꯔ ꯈꯤꯛꯊꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯅꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯎꯖꯥꯎ ꯑꯗꯨ ꯈꯔ ꯂꯦꯡꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯎꯖꯥꯎ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯀꯤꯕꯗꯒꯤ ꯈꯪꯂꯗꯨꯅ ꯐꯠ ꯍꯧꯒꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯖꯥꯎ ꯑꯗꯨꯅ, ꯅꯨꯄꯤ ꯃꯆꯥ, ꯑꯩꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯀꯤꯒꯅꯨꯅꯦ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ, ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯣ꯫ ꯑꯩꯍꯥꯛꯀꯤ ꯎꯁꯥꯗꯒꯤ ꯃꯅꯥꯁꯤꯡ ꯑꯗꯣ ꯈꯤꯛꯊꯕꯤꯔꯛꯂꯒꯦ꯫ ꯆꯅꯨ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯐꯤ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯖꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨꯅ, ꯌꯥꯔꯕ꯭ꯔꯥ ꯅꯨꯄꯤ ꯃꯆꯥ? ꯆꯅꯨꯗꯨ ꯍꯔꯥꯎꯅ ꯄꯨꯅꯦꯝꯖꯔꯒ, ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯨꯝꯂꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯎꯖꯥꯎ ꯑꯗꯨ ꯆꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎꯖꯥꯎ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗꯅꯤ ꯎꯔꯩ ꯁꯅꯥꯗꯣ ꯎ ꯄꯥꯝꯕꯤ ꯃꯆꯥꯒꯤ ꯆꯥꯔꯥ ꯈꯔ ꯊꯥꯔꯗꯨꯅ ꯏꯁꯤꯡ ꯆꯥꯏꯔꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯍꯔꯥꯎꯅ "ꯏꯕꯨꯡ!" ꯎꯔꯩ ꯁꯅꯥ ꯆꯅꯨꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯍꯥꯛꯀꯤ ꯄꯥꯝꯖꯕꯗꯨ ꯅꯤꯡꯕ ꯊꯨꯡꯂꯕ꯭ꯔꯥ?" "ꯎꯖꯥꯎ ꯑꯗꯨꯅ ꯄꯤꯕꯤꯔꯛꯑꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯎꯃꯪ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯊꯥꯕ꯭ꯔꯥ ꯏꯕꯨꯡꯅ?" "ꯎꯃꯪꯕꯨ ꯁꯦꯟꯅꯕ, ꯎꯃꯪꯒꯤ ꯎꯁꯤꯡꯕꯨ ꯃꯁꯥ ꯃꯔꯣꯡ ꯐꯅ ꯍꯧꯍꯟꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯊꯨꯅꯃꯛ ꯆꯠꯂꯣ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯊꯛꯂꯨꯔꯣ." ꯆꯅꯨ ꯃꯃꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯎꯔꯩ ꯁꯅꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯨꯅꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯐꯨꯠꯂꯒ ꯃꯍꯤ ꯑꯗꯨ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯏꯕꯦꯝ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯛꯆꯥꯡ ꯑꯗꯨ ꯐꯒꯠꯂꯝꯃꯤ꯫ ꯎꯃꯪ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ "ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯔꯥꯏꯕꯈꯛ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯆꯤꯡꯅꯕꯅꯤ." "ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ." ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯆꯅꯨꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯅ "ꯏꯕꯨꯡ ꯎꯔꯩ ꯁꯅꯥꯗꯨꯕꯨ ꯂꯥꯏꯔꯦꯝꯕ ꯑꯃ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯎꯔꯛꯂꯤꯕ ꯎꯖꯥꯎ ꯑꯗꯣ ꯑꯩꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯎꯖꯥꯎ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ." "ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯎꯖꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯎ ꯃꯆꯥ ꯑꯃꯁꯨ ꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯔꯛꯇꯦꯅ꯫ ꯎ ꯁꯨꯕ ꯀꯅꯥꯅ ꯌꯥꯟꯊꯠꯄꯤꯈ꯭ꯔꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯅꯨꯗꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯏꯟꯁꯥꯡ ꯍꯦꯛꯄ ꯌꯥꯎꯕꯤꯔꯝꯃꯤ꯫ "ꯕꯦꯝꯃ, ꯇꯨ ꯁꯤꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯈꯔ ꯍꯦꯛꯂꯛꯎ꯫ ꯀꯩꯊꯦꯜꯗꯅꯦ ꯃꯤꯅ ꯌꯥꯝꯅ ꯍꯪꯈ꯭ꯔꯕꯖꯥꯠꯅꯤ." "ꯏꯃꯥꯅ ꯊꯥꯕꯕꯨ ꯀꯔꯤꯒꯤ ꯃꯤꯅ ꯄꯥꯝꯅꯔꯣꯏꯗꯣꯔꯤꯕꯅꯣ?" ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯦꯝ ꯑꯗꯨ ꯀꯩꯊꯦꯜꯗ ꯀꯥꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯏꯇꯥ, ꯏꯇꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" "ꯏꯇꯥ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯎꯃꯪꯗꯒꯤ ꯎꯍꯩ ꯍꯦꯛꯄ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯦ." "ꯍꯣꯏ, ꯌꯥꯏꯌꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯑꯩ ꯂꯩꯁꯥ ꯐꯥꯔꯕ ꯃꯇꯝꯗ ꯎꯃꯪꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯄꯣꯂꯥꯡ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯑꯣꯀꯣ." ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯅꯤꯗꯨ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯅ ꯎꯍꯩ ꯍꯦꯛ ꯍꯦꯛꯇꯨꯅ ꯎꯔꯩ ꯁꯅꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯁꯨꯛꯎ ꯎꯔꯝꯗꯦ꯫ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯇꯈꯦꯜꯂꯩ ꯉꯛꯅ "ꯏꯇꯥ, ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯅꯉꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯗꯨꯕꯨ ꯀꯅꯥ ꯂꯥꯛꯄꯅꯣ?" "ꯀꯅꯥꯁꯨ ꯅꯠꯇꯦꯗ꯫ ꯑꯗꯣ ꯏꯇꯥ, ꯑꯁꯤꯗ ꯐꯖꯕ ꯎꯖꯥꯎ ꯑꯃ ꯍꯧꯕꯅꯤ, ꯃꯗꯨ ꯌꯦꯡꯉꯨꯁꯤꯔꯥ?" ꯇꯈꯦꯜꯂꯩꯗꯨ ꯍꯔꯥꯎꯅ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯖꯥꯎ ꯑꯗꯨ ꯃꯅꯥ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯀꯪ ꯀꯪꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯖꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯎꯖꯥꯎ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯆꯅꯨ ꯉꯛꯅ "ꯀꯩꯅꯣ? ꯅꯍꯥꯟꯗꯤ ꯃꯁꯤꯒꯤ ꯎꯖꯥꯎ ꯑꯁꯦ ꯃꯁꯥ ꯃꯔꯦꯡ ꯐꯅ ꯍꯧꯕꯅꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯁꯤꯁꯨ ꯂꯩꯍꯧꯗꯦ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯀꯩꯅꯣ ꯏꯇꯥ, ꯎꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕ꯭ꯔꯣ? ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤꯌꯦ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯎꯍꯩ ꯑꯁꯦ ꯄꯤꯛ ꯊꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯈꯔꯅ ꯆꯅꯨ ꯑꯃꯁꯨꯡ ꯇꯈꯦꯜꯂꯩꯒꯤ ꯎꯍꯩ ꯑꯗꯨꯕꯨ ꯎꯕꯗ "ꯅꯨꯄꯤ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯎꯍꯩꯁꯤꯡ ꯑꯁꯤ ꯀꯌꯥ ꯀꯌꯥꯗ ꯌꯣꯟꯒꯗꯧꯔꯤꯕꯅꯣ?" "ꯏꯅꯝꯃ, ꯃꯁꯤꯗꯤ ꯌꯣꯟꯅꯅꯕ ꯅꯠꯇꯦꯌꯦ. ꯈꯔ ꯌꯣꯜꯂꯝꯃꯣ, ꯃꯁꯤ ꯎꯕꯗꯅꯦ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯈꯔ ꯈꯔ ꯈꯥꯏꯗꯨꯅ ꯌꯣꯟꯊꯣꯛꯑꯝꯃꯣ. ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯍꯥꯏꯌꯨ, ꯂꯣꯏꯅ ꯄꯤꯒꯅꯤꯌꯦ." ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯎꯍꯩꯁꯤꯡ ꯑꯗꯨ ꯈꯔ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯆꯅꯨꯅ "ꯏꯇꯥ, ꯑꯩꯗꯤ ꯎꯍꯩ ꯑꯁꯤ ꯌꯣꯜꯂꯒ ꯁꯦꯜ ꯈꯔ ꯇꯥꯜꯂꯒꯦ, ꯃꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯌꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯃꯑꯣꯡ ꯌꯦꯡꯂꯒ ꯌꯥꯎꯔꯒꯦꯀꯣ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ.
ꯑꯩꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯅꯦ ꯏꯇꯥꯒꯤ ꯈꯥꯏꯕꯤꯅꯤꯗ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯖꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯆꯅꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯎꯍꯩ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯅꯨꯗꯨ ꯎꯃꯪꯗ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯩ ꯁꯅꯥꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯅꯨ ꯍꯔꯥꯎꯅ, "ꯏꯕꯨꯡ, ꯅꯍꯥꯟꯃꯈꯩ ꯏꯕꯨꯡꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯇꯕ ꯀꯨꯏꯔꯕ꯭ꯔꯥ?" "ꯂꯥꯛꯇ꯭ꯔꯦ. ꯏꯁꯥ ꯉꯝꯂꯨꯗꯕꯅꯤꯅ꯫ ꯑꯗꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯣ?" "ꯏꯕꯨꯡ, ꯑꯩ ꯎꯍꯩ ꯍꯦꯛꯄ ꯂꯥꯛꯄꯅꯤ." "ꯑꯣ, ꯌꯥꯝ ꯐꯩ. ꯑꯗꯨꯗꯤ ꯍꯦꯛꯎꯔꯣ. ꯑꯩꯁꯨ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯈꯤꯒꯦ." "ꯑꯗꯣ ꯏꯕꯨꯡ, ꯑꯩ ꯅꯐꯝꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ?" "ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ. ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯖꯕ꯭ꯔꯥ?" "ꯏꯕꯨꯡ, ꯑꯩ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ." ꯎꯔꯩ ꯁꯅꯥ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ "ꯏꯕꯨꯡꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯕꯗ ꯋꯥꯖꯔꯕꯤ ꯊꯃꯣꯏꯅꯤ꯫ ꯍꯥꯏꯌꯨ ꯏꯕꯨꯡ, ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ?" ꯎꯔꯩ ꯁꯅꯥ ꯅꯨꯡꯉꯥꯏꯇꯅ, "ꯁꯒꯦꯂꯩꯕꯤ, ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ. ꯑꯩꯍꯥꯛꯁꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯗꯨꯃꯛ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯅꯪꯒ ꯈꯛ ꯈꯣꯡꯊꯥꯡ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦꯗꯣ." "ꯑꯗꯨꯗꯤ ꯅꯍꯥꯛ ꯂꯥꯏꯔꯦꯝꯕ ꯑꯃꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ? ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ." "ꯑꯩꯍꯥꯛꯇꯤ ꯎ ꯄꯥꯝꯕꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯎ ꯆꯥꯔꯥ ꯀꯌꯥ ꯑꯃ ꯅꯨꯡꯇꯤꯒꯤ ꯊꯥꯔꯤꯕꯁꯦ." "ꯃꯗꯣ ꯑꯩ ꯈꯛ ꯊꯥꯖꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯏꯃꯥꯡꯗ ꯅꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯎꯔꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯡꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩ ꯎꯖꯥꯎ ꯑꯗꯨꯃꯛ ꯑꯣꯟꯗꯨꯅ ꯂꯩ꯫ ꯅꯣꯡꯃ ꯅꯍꯥꯛꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯈ꯭ꯔꯤꯕꯗꯣ ꯑꯩꯍꯥꯛꯀꯤ ꯍꯦꯛ ꯑꯄꯣꯛꯄꯅꯤ꯫ ꯏꯕꯨꯡ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯍꯥꯛ ꯅꯪꯕꯨ ꯅꯨꯡꯁꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯋꯥꯡꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯎꯔꯩ ꯁꯅꯥꯗꯨ ꯆꯦꯟꯆꯠ ꯆꯠꯂꯒ, "ꯅꯍꯥꯛꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯏꯇꯨꯡ ꯏꯟꯅꯔꯛꯎ." ꯆꯅꯨꯗꯨꯁꯨ ꯑꯀꯤꯕ ꯂꯩꯇ ꯎꯔꯩ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯔꯦ, ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯎꯔꯩ ꯁꯅꯥꯅ ꯎ ꯄꯥꯝꯕꯤ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕꯗꯣ, ꯃꯗꯨ ꯎꯕꯗ ꯆꯅꯨꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯎꯔꯩ ꯁꯅꯥꯅ ꯑꯣꯟꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯆꯤꯟ ꯄꯥꯜꯂꯛꯇꯨꯅ, "ꯁꯒꯦꯂꯩꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ?" "ꯏꯕꯨꯡ, ꯑꯩꯍꯥꯛꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯍꯥꯛꯀ ꯍꯤꯡꯃꯤꯟꯅꯅꯕ ꯍꯥꯏꯖꯒꯅꯤ." "ꯅꯪꯗꯤ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯅꯣꯡꯃ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯇꯨꯝꯕ ꯊꯨꯒꯥꯏꯈꯤ ꯍꯥꯏꯗꯨꯅ ꯉꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯒꯤ ꯁꯛꯐꯝ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯈꯣꯟꯕ ꯍꯜꯂꯝꯗ꯭ꯔꯤ." ꯆꯅꯨꯅ, "ꯑꯣ, ꯑꯩꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯅ ꯉꯥꯏꯔꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯏꯁꯣꯔ ꯃꯥꯅ ꯄꯤꯅꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯤꯖꯒꯅꯤꯌꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯔꯩ ꯁꯅꯥꯒꯤ ꯃꯄꯥ ꯎꯖꯥꯎ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯩꯍꯥꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯊꯧꯅꯥꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏ꯫ ꯑꯩꯅ ꯊꯥꯖꯩ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯜꯂꯗꯨꯅ ꯅꯍꯥꯛꯀ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯒꯅꯤ." ꯆꯅꯨ ꯑꯃꯁꯨꯡ ꯎꯔꯩ ꯁꯅꯥꯗꯣ ꯃꯄꯥꯕꯨꯡꯒꯤ ꯊꯧꯅꯥ ꯐꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯆꯅꯨꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯎꯍꯩ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯎꯔꯩ ꯁꯅꯥꯒ ꯊꯦꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ, "ꯏꯕꯨꯡ, ꯑꯩꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯕ ꯍꯧꯈ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯍꯧꯗ꯭ꯔꯤꯕ?" "ꯑꯩꯗꯤ ꯅꯤꯗ꯭ꯔꯦꯗ." "ꯑꯦ, ꯀꯔꯤꯒꯤ? ꯑꯣꯏꯔꯣꯏꯗꯕꯗꯨꯕꯨ ꯀꯔꯤꯒꯤ ꯅꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗ꯭ꯔꯦ꯫ ꯀꯔꯝꯅ ꯎ ꯄꯥꯝꯕꯤꯅꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯔꯛꯀꯅꯤ?" "ꯑꯣꯏꯔꯣꯏꯗꯕꯗꯨꯅꯤ ꯑꯩꯅ ꯑꯣꯏꯊꯣꯛꯍꯟꯒꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ, ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯍꯟꯒꯅꯤ." ꯎꯔꯩ ꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ꯫ ꯁꯦ, ꯈꯔꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯀꯔꯤꯒꯤ ꯑꯩꯁꯨ
ꯏꯁꯣꯔ ꯃꯥꯕꯨ ꯈꯨꯔꯨꯝꯂꯣꯏꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯕꯦꯝꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯅꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯦ? ꯑꯩ ꯎꯍꯩ ꯍꯦꯛꯄ ꯊꯦꯡꯈ꯭ꯔꯅꯤꯌꯦ." ꯁꯥꯃꯨꯅ, "ꯍꯩ, ꯏꯕꯦꯝꯃ, ꯉꯥꯏꯈꯣ. ꯉꯁꯤꯗꯤ ꯑꯔꯨꯕ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ꯫ ꯅꯪꯒꯤ ꯎꯍꯩꯗꯣ ꯍꯌꯦꯡ ꯍꯦꯛꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ." "ꯍꯣꯁꯦ, ꯍꯥꯏꯔꯨꯁꯤ, ꯀꯩ ꯋꯥꯅꯣꯕ?" "ꯍꯥꯏ, ꯃꯃꯥ, ꯅꯆꯥꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯟꯅꯈꯤꯕ ꯋꯥꯐꯝꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯁꯦꯡꯅ ꯇꯝꯃꯨꯀꯣ, ꯑꯩ ꯊꯕꯛ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯣꯟꯖꯕ ꯄꯥꯝꯂꯦꯅꯦꯍꯦ꯫ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯍꯛꯆꯥꯡ ꯐꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤꯁꯨ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ? ꯑꯩꯈꯣꯏꯅ ꯅꯝꯍꯥꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯗꯤ ꯈꯛ ꯂꯦꯞꯂꯣꯏ." ꯆꯅꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, "ꯏꯃꯥ, ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯈꯪꯏ. ꯑꯗꯨꯕꯨ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯄꯤꯅꯕꯤꯌꯨ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯉꯥꯏꯔꯒꯦ." ꯆꯅꯨ ꯃꯀꯣꯛ ꯁꯥꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯣꯏꯔꯤꯕ ꯎꯔꯩ ꯁꯅꯥꯅ, "ꯁꯒꯦꯂꯕꯤ, ꯀꯔꯤ ꯇꯧꯔꯤ? ꯉꯁꯤꯗꯤ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯕꯗꯤ?" "ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯏ. ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ. ꯑꯩꯅ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯔꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯇ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏ. ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅꯤ. ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝ ꯑꯃꯁꯨꯡ ꯁꯥꯃꯨ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯅꯨꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯅꯨ ꯄꯣꯊꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯝ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯅꯦ. ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ." ꯆꯅꯨꯗꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯆꯠꯇꯨꯅ ꯁꯛ ꯃꯥꯏ ꯈꯪꯅꯔꯨꯔꯒꯦ." ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ, "ꯏꯃꯥ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ." ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯝ ꯉꯛꯅ, "ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨ ꯂꯥꯏꯔꯦꯝꯕ ꯑꯃꯔꯥ?" "ꯃꯗꯨꯁꯨ ꯅꯠꯇꯦ ꯏꯃꯥ. ꯃꯍꯥꯛ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯆꯠꯄ ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯅꯤ." "ꯕꯦꯝꯃ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ. ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯃꯍꯥꯛ ꯅꯨꯃꯤꯠꯅ ꯋꯥꯡꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯉꯝꯃꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯝꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯕ ꯎ ꯄꯥꯝꯕꯤ ꯃꯍꯥꯛꯀ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯋꯥꯈꯜ ꯑꯗꯨꯕꯨ ꯌꯥꯎꯗ꯭ꯔꯕꯔꯣ? ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ. ꯑꯩ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ." ꯏꯕꯦꯝ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯈꯦꯠꯅꯨ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯐꯔꯦ, ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯊꯣꯛꯍꯟꯕ ꯉꯝꯒꯗꯧꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ. ꯍꯌꯦꯡꯃꯛ ꯃꯍꯥꯛꯀ ꯑꯩꯒ ꯎꯅꯍꯜꯂꯨ." "ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯃꯥ?" "ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯇꯨꯝꯃꯨ. ꯍꯌꯦꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯎꯅꯔꯨꯗꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯗꯨ ꯆꯅꯨꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯖꯔꯝꯃꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ. ꯑꯩꯍꯥꯛꯀꯤ ꯏꯊ꯭ꯋꯥꯏ ꯑꯁꯦ ꯎꯖꯥꯎ ꯑꯗꯨꯅ ꯀꯟꯕꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛ ꯀꯥꯟꯊꯣꯛꯄꯁꯨ ꯉꯝꯗꯦ." ꯆꯅꯨ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯆꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯎꯖꯥꯎ ꯃꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯆꯅꯨꯅ ꯎꯔꯩ ꯁꯅꯥꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯎꯔꯩ ꯁꯅꯥꯅ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯃꯃꯤꯠ ꯃꯆꯤꯟ ꯄꯥꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯆꯅꯨꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯤ ꯈꯪꯂꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯌꯦꯡꯕꯗꯗꯤ ꯅꯍꯥꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯤ ꯃꯥꯜꯂꯤ." ꯏꯕꯦꯝꯅ, "ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ
ꯂꯥꯏꯔꯦꯝꯕꯤ ꯈꯦꯠꯅꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯈꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯐꯤꯒꯥꯎ ꯁꯥꯟꯅꯅꯤꯡꯕ ꯊꯨꯡꯖꯅꯕꯒꯤꯗꯃꯛ ꯍꯩꯖꯒꯗꯧꯔꯤꯕꯅꯤ꯫ ꯆꯅꯨ ꯑꯃꯁꯨꯡ ꯎꯔꯩꯁꯅꯥ ꯍꯔꯥꯎꯅ ꯐꯒꯅꯤ ꯃꯥ꯫ ꯏꯕꯦꯝ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯖꯩ꯫ ꯑꯗꯨꯒ ꯑꯕꯣꯛ ꯈꯦꯠꯅꯨ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯀꯧꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯦꯠꯅꯨꯗꯨ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯔꯛꯇꯨꯅ ꯃꯥꯡꯗ ꯊꯣꯔꯛꯂꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯈꯦꯠꯅꯨꯗ ꯊꯧꯒꯜꯂꯣꯟ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯧꯖꯕꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯈꯦꯟꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯎꯄꯥꯝꯕꯤ ꯑꯣꯏꯔꯤꯕ ꯎꯔꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ꯫ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯑꯁꯤ ꯆꯨꯞꯄ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯐꯕ ꯃꯇꯧ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯁꯤ ꯌꯦꯡꯂꯒ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯣ ꯄꯤꯅꯕꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯩꯁꯅꯥꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕꯤꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯈꯦꯠꯅꯨ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯎꯔꯩꯁꯅꯥ ꯑꯃꯁꯨꯡ ꯆꯅꯨꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯎꯔꯩꯁꯅꯥꯁꯨ ꯁꯥꯃꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯅꯨ ꯑꯃꯁꯨꯡ ꯎꯔꯩꯁꯅꯥꯗꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯆꯅꯨꯅ ꯎꯍꯩ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯄꯥꯕꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯖꯥꯎ ꯑꯗꯨꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯔꯩꯁꯅꯥ ꯑꯃꯁꯨꯡ ꯆꯅꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯎꯔꯩꯁꯅꯥ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯃꯁꯛ ꯑꯁꯤꯗꯤ꯫ ꯆꯅꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯪ ꯑꯩꯒꯤ ꯃꯤꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯅꯥꯅꯨ ꯍꯥꯏꯅ ꯊꯣꯜꯂꯁꯦ꯫ ꯌꯥꯝ ꯐꯖꯔꯦ꯫ ꯃꯃꯤꯡ ꯊꯣꯟꯕꯕꯨ ꯌꯥꯝꯅ ꯍꯩꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯔꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫